Panampausi edigi marueba paukrana Jiribam da curfew thamkre GAC semkre warep kya lokre Jiribam gi Rani beng digi Meetei khul tamna Nongmei kapsilakhre Jiribam gi Gular thol dagi soibam sarat sa yangkai gini pan ko bamiwe mangarang kuki ni singna basingna faadon pukraba matung nungthul pung mangaram tabra tamchin haraga hundok lambagi thawdok thokraba matung district asida makha tana pamda ba hingsa gi thawdok sing thoktana ba district magistrate na matam kaktana curfew thamkiba ga loinana security gi akan mangak senbagi thabuk lakhre hari curfew laina kuki na Khundaba Rani beng rom dagi ngasi numidang pung 3 rom tarakpa Nongmei round ama Meetei khul tamna kapsorakre hari Amaramda ngarang miyati na hatok pikraba soibam sarat misiga mari lainana ngasi ayuk Jiribam Khuno community hall da puzzle club amadi Kanglaisa club anina sendana Jiribam da leba civil society organization amadi club singi mihut sing yauna GAC for brutal killing of soibam sarat singa koba GAC ama semdana tungan bu warep kya lokre pausuna hai curfew thamkhibana maram oiraga Jiribam gi ima kaitel dukan sing thong hangkidre amadi lambi da makhal amati gari senkhide mafam kyara security na ngaksen bigi akan mathapol lokhatki soibam sarat singana fakraba matung tamthina halaga hundok lamba thawdok matung ngarang thokibani thawdo odura khushaunaraba miyamna Jiribam police station na thomjindun atuba matamda miyar asigi langlalangjin thidokna ba demand tawbaga loinana lok sabha mikhal ga mari lainana DC na thokpa order ki matungina Lauksin kiba license gun sing atubu matam na pithurakadabani irang hoki Assam Rifles yauna ahenba security laktuna irang adu laksin kibani police station na thamkiba license gun sing su police na pithokpaw krahari amaromda Kuki NP Jiribam Tamenglong and None district na thadorak pasirolamada Saibam Sarat Kumar bungarang masakangdaba miyoisina father pukraga tamthina halamba thawdu adubu akan mamong yaningdaba phungdorakli amadi miyat pasing atuba matamda mari lainaba authority singna fagadabne hari amaramda lebak thiba thawdu asigi matung tarakpada phimung serpa sakangdaba singna bengnom dibong khunau digi el Tian mong say nifu apo lekidraba laikam ngarang numidang pung taruka makhairam tabada mayumdagi fakibadagi ngasi phawba thiba khangdana lairi haina phongdorak loinana mari lainaba authority singna makpo atuba matamda puthokpiduna makhatana district asida pamdaba thawdok sing thoktana ba hotnabi hairi loinana district asigi kuki jaw amadi Meetei community gi CSO singna irang thoktana ba amadi community ani gi marakta makhatana santi oina nungsi chana leminana ba hotnaminasi masida kuki NP Jiribam Tamenglong in the nonena angamba thakta honagani hari sera sida ngasinu midang pung taru rom tarak pada Jiribam gi Rani beng digi Nongmei round ama Meetei khul tamna kapthurakani hari thawong adu bu yaning da phongdok laduna Jiribam gi miyam na hawrak tunu khul adu bu ngak diba Assam Rifles ta asabu uttuna irang hawre tungna Manipur police ki team lak tun irang adu nem thakre hari Sara misiga mari lainana sem kiba JAC ni miyat asida senaba sing athuba da faaduna serak pinaba taksilakpaga loinana miyat pa puthoktriba phawba asibak sanglawdaba Jiribam district ki sep oidaba mafam singda matik chana security thamba Jiri Imphal lambi da Meetei sing free moment ohenba laikhidrabagi imungda lenga ki thabak piba masum compensation oina lupa lakh tara piba haina warep lawbaga loinana warep sing Chief Minister yauna mari lainaba local MLA amadi authority singda memorandum pisan hanaba haina siyana khiyari amarom social media site oidiba Facebook da Lisipriya kanguzamna thagalakpa maruiba post ama ktang mayamda share tawjagi Jiribam da army na ngaklaga Meetei sing tata mapot hondok libasi Jirisu Susampur gum onthoklage haidibra haiba wohang Lisipriya kanguzamna hanglakni Ngasinumida waram fong kiba tuan bu Manipuri sifong singa masung thokiba thawdowa thok singdagi maruibi I pauk sing mayamna thamjagi ahanbada Kanglaipak ki mairadagi lapusaraga khas lena yum saraga leibiba lairaba lawmi singa silengana niyam sumna survey tawraga athubada pata pithokna ba thabak lokhatgadabani MMTU Manipur ki tampaki district mangada lam khodon tawduna yum kai sadun leiraga Yumpamgi patadi paidna laiba lamdam asigi lairaba gelhomi Meetei singna lam allotment form thajin bagi dak number yaudi atopa department gi no objection certificate yaurakti haiduna lauksinuna yadabagi maram miyamna khanggadabani haina Meetei tribe union MMTU na hari union asigi convener youth wing gi thawpuriba hawbijam surjit Meetei na kuyek pidna press thadorakpa chirol sina haribadi
Revenue amadi settlement department tofam thokpa mathau tawdraga lairaba misamsing asi karigidamak baligi haming ohelibano senthok lambi leijadraba yumpham ama leiduna yum saba ngamdaba lairaba namdam asigi yelhomi amana manak nakpada leiba lamhang amada yum masa ama saraga leijabasi enclosure natragana trespasser oigadaribra Nongmei apang apang thabak suragi hingliba lairabagi pankhai makhada leiriba mayumaikai palaga masai goeba Sab saba yumpham amata leitraba mioising asina khas lenda leisinba asi lam huran bani haina maral siragadi Indian Constitution ki Article 21 Right to Life ki manungsana yauriba Right to Shelter Right to Livelihood ki want to asikari no Pamai leitabadagi khas lenda yum saraga leiriba lairaba lomising asi lengakna niyam sumna survey tawraga athubada pata pithoknaba Thabak lakhot kadabani madu natrabadi miyoi la ohumdagi taadana lamjau surok thulotuna lenga ki mayukta khongjang sangsilagani haiden su pawsida makhatana pali Manipur indoor football team Goa gidam Imphal thadokre Manipur indoor football team ngasi Goa gidam Imphal thadokre saliba thas ki mapan phawpa Goa indoor football association sinduna Panajim the Indoor Football Federation of India ki miyeng makhada sathagadoriba anisuba National Football Championship to Manipur goina sanaroi taraga manga amadi official ahumbu Major Khulda lediba Manipur Press Club tagi amzugi hani ki president oine thawpurama wangkhemcha samjai Elite TV ki editor Zit Ningombamna yepa pauzal piduna lamtaki team masina Imphal thadok tringa gi mangoinana Manipur Press Club ki thangjung hola pangtukiba thawram amaga mari leidana sanaroi singla uniform khusinaki thawramga mari leidana Manipur Indoor Football Association ki secretary Kiran Yenrembamna pawmising phongdokhibada ahanbo oina national championship asida saruk yab phangmani masana si ahanba hapta sanaroi manga mari substitute ahum sinnabigi khutong saba pibada natana anisuba hapta amuk anau sanaroi manga sanabi yabigi khutong saba piri Lamdam asida hausik lairiba tangdu leitadroba phibam asida Manipur ki teamna match sanaringaida amuba ribol ki dun sanagani loinana angoba masugi ribol ki dun lamdam asida peace puraknaba sanagani ki Mana makha taradun hai Manipur ki team asida handak thokliba irang sigi horakpam oiriba Suchampur dagi Kuki narco terrorist na landarakpadagi lanjenarakun hausik malomgi mekola gi relief camp dulairiba sanaroi amasu saruk yari hai ki Atopa pawamna hospital da bomb thamlamle Imphal East District ki Porampat Police Station ki manungsanba Jenims Gate mayada leiba Diabetes and Research Hospital sakangnaba singna bomb thamlamle Bomb adunga seiyuk pung taruka minute kulom taba matana masak khakdamba miyo anina hospital adugi staff ta hidak ni doctor da piyu haina piramkhibani singnaduna ayuk pung tararam taba matamna hangdoktuna yengluba matamna bomb ni haiba khangmangambadagi kudakta police ta pawpiki aduba police ki kangbu matam khara thengna lakpaga loinana bomb adu asu engam yauduna lathokre hairi thawdo aduga mari leinana Diabetes and Research Hospital ki managing director Dr. M Danabir na phongdokhibada ngasiga thana hospital asida bomb thamnamba si anirak sure lahulup kya na kihanba kauba madi demand to lei haiba yauna wakhum kya su phongdokhi atop pawmana Jenica mihat condemn tawi school gi akoiba mapham sing nisa gi polam yonbada atingba thamle feso ngarang khongjom sapam na thukiba leibak thiba thawdo amada sahi 13 kakta ngai ribi ABM Hall Vishal Academy da khongjom sapam da class 6 tamlibi Jenica sapam khongjom sapam sabal laikai digi sarat kawwa miyamana tamthina hatok pikhibadagi thawdo adubu Federal Students Organization kanglei pak face on akan mamong yaning da bafungtorakli loidan school gi meter sam gi manung da leiba dukan sing mayai ka ba nisa gi polam sing yon bada ating mathamle hari face of Education and Library Secretary Y Sumanta luang thadorak pachirol amana hairibadi mahairoi nupi masa ama tamthin hathibagi thawdo silup asina lumna labuga loinana imung munungi awabada susar yari thawdo aduga mari lenana sim kiba JAC na taliba demand athubara fangana bagi damag JAC da mating panggu loinana Manipur lenga nasu athubara demand singa si thabak oina pangthorakani haibagi thajaba thamle aroibada sirol asin hairibadi mayai kaba nisana ekhogi khunai asida hakthengna amasumna koinan ohelakdiba mangjaba kya asidagi kalhonaba fesokna lamdam asida leiba mahiroisangi akoibada haibadi meter samagi manungda dukan phamliba singni school gi matamda nisagi polam sing amata yoloidabani hiramasigi matangda
yengchinanaba sayesigi satliba tha asidagi face on survey horagani face on survey lakpa matamda karigumba school gi meter sam gi manungda leiba dukan singna mayai kap nisa yolama thengnarabadi madura tholakpa apapatagi daita punamak dukan mapusingna pujagadabani hari atoba pawamna isauna awaba mayunarabasingna governor na tengbang pikre cyclone remal na mamang thagi kungani pana gi numit kyani nong leptana sukhibana maram oiraga lamdam asida ising isak thokiba do haujiksu mafam khradi ising imai hanthadana leidi Imphal East ki mafam kyar haujiksu ising thomjali miyoi kya amana Khumol Lampak sport complex ki hostel number 2 da sangjapam lawdun haujiksu leidi mafam adu sangjapam lawdun leidi ba singarang Manipur gi governor Anusya Uike na hakthengna ising amadi emergency lamp sing khusinakre awaba mayoknarabasingga hakthengna awa nungai wari sakhibaga loinana governor na lamdamasida thokliba national disaster sina maram moiraga miyoi kya awaba mayoknari makhoigi damakta khudaki oina relief measures sing lokhanaba chief minister amadi chief secretary na pautak pikre district administration da su isaun awaba mayoknari ba imung sing masa khangdonaba sinakre haina governor naiki khongsada dugi saruk ama oina nagaram da su satuna mapamaduda matau pangthokliba National Disaster Response Force NDRF ki personnel singas unaduna wari sanakhi madi NDRF na lawriba thaudang busu governor ki makedi ki thagat pasu phongdoki panba yabari Khumol Lampak sport complex ki hostel number 2 da housing isauna lepham leitraba imung kunga humdagi miyoi samaga kunthraga nipan sangjafam lawduna leiri haina pawusta pali Makasa tharak poina kangla paudi to papaw khrana Prime Minister Narendra Modi ahumlak suba tam gi oina thasi ki mapan numai su numki numidang wairam pung taruk ta wasak lawgadori handak pangthoki ba India gi taraga ni pansu Lok Sabha mikhal BJP matom khaktana absolute majority fangdabadagi dalasiga puna saminariba National Democratic Alliance NDA na puna sit saniga maudraga ni fangduna anobo lenga ama siamnabagi thabak Yangshin Kipaga Loinana NDA gi lusing basing mifam pangthokna Prime Minister Narendra Modi bu ahumlak suba tam gi dama yetnaba laitana NDA gi lusing ba khanduna ahumlak suba Prime Minister oinaba khankhre loinana anoba lengak siamnabagi mangoinana ngasi BJP ga satminari ba NDA gi nauna karaklaba MP singi oiba mifam pangthokna NDA gi mapung phaba lenga ama lehanabagi matang su mifam masina yanakre mifam loiraba matungda kendra gi parliamentary affairs ki minister Prahalad Joshi na NDA gi lusingma Narendra Modi ba ahumlak suba tam gi oina thasigi mapan numaijung numiki numidang waram pung taruk taba matamda Rashtrapati bawonda ma ki cabinet kaliksing loinana India gi President Draupadi Murmu na wasak lawragani haina lauthokre adumakpho cabinet minister kaya wasak lawgadoribano haibaduri phongdok palaitri amarom da nauna lengak semgadoriba siga mangoinana ngasi NDA gi nauna karakpa MP singa parliamentary mifam ama pangtokre anoba cabinet semgadoriba siga mari lainana BJP gi lusingba JP Nada amari defense minister Rajnath ki wari sanana ba khangan khre aidi hauzik oiragli ba lengak lon gi phiba masiga mari lainana Congress na lusingba India bloc ki lusingba singnadi makoina opposition gi thabak singda saruk yaragani haibagi thajaba lairi adumapu Congress Working Committee CWC gi mifam hayeng pangthoktuna khanagadori masida nauna karakpa Congress ki MP sing amadi party ki lusingba singsu saruk yagani haidi losilak poina to papawmana center da BJP na lusing lenga ama semlabasu mara sit lenga ama oiba ngamloi Kemega Chandra Manipur Pradesh Congress Committee MPCC ki President Kemega Chandra naikre center da BJP na lusing lenga ama semlabasu mara sit lenga ama oiba ngamloi hauzik portfolio munarakpa asin mayek laraba khudamamani wafamasi Congress bo na paumi kharaga unabada makna phongdokhibani makna makha taraduna NDA ga sungshinab lenga si athubuda kairak laga India block sanglagani masigi mami state asida tarakani handa Congress ki MP ani thagalakpasi India block na thagalakpani Manipur gi irang si paliba lenga sina soibadagi oirakpani se minister na election gi result da miyam da sayiduna warawa Pauri basi yamna angakpa pawi BJP lengang na mikhal mamang na miyamna thajaba pikhiba thabak torokta badagi makhoi sauna maithiba nangkhibani mangna makha taraduna Delhi da heng pangthok kadoriba Congress Working Committee CWC gi mifam yaurunabagi damak chatlagani mifam asida CWC gi leader hanagi minister oibobi yaurugani mifam asida mai pakraba MP anisu saru yarunabagi dama Imphal thadokre
Hayang pangthokadoriba CWC gi mifamda hausik Manipur thokliba irang sigi matang pukhatuna India block na lumna lahonana ba honagani haina mangna phongdoki ado hausik kuina di myam pau si matang se lusinjarage amsu myam puna no update ngamina se haina channel sigi mekeri gi myang famda makhatana thamjari